Manipur sida hujikse drug ki oiba khongjang amasu changsin laga sulai duga mama mapa sing sina icha sing si aphaba chinjak chahaningi aphaba mi oeningi fattaba chinjak chahaninde yu thaiba ganja thaiba churuk thaiba gajarda chariba mama duna mama sing magnasu macha singbu aphaba chinjak te dum chahaningi fattaba chinjak chahaninde aduna aikoi naha pumna maksina thogla aga pibagi khongjang sida yawba taragadi piba haibasi masamo phaba aduga tinjen laijen daba adugumba mi amana pibasi mathau tare aduna piba haibasina aphaba pungning wakhalse soidana leigani aduga masada chauthokjaba nungaijaba mingonda pibagi adugi chauthokjaba dum leigani ahanbada akhona chauthokjaba yarisi ihananbada aigondagi piba sina mi ama kalakne aduba hojikti chaukhalappagi matungina mi ahumgi punsi kanre isida ko hemoglobin ade pellet asmaina khaidoga kapre hanadi pulap kapselamani hojikti khaidoga kapamina ahum thona khaidora kana mi ahum kanai aduga ai isa siga mi mari kanai kanari basingsi BP stroke toba yaba heart attack toba yaba aduga singdudagi ekoi ngakthoi aduga ai tha ahumgi manungda nupa amana tha ahum sida piba yai aduga nupi amana tha mari da piba yai chahi 19 hek surabadi pibiba adum yare aduga nupana chahi humfu aduga nupina chahi nifu sifawbasi piba yai aduna aikoi youth singse lan chatpagi aikoida khulai paibagi talent aikoida yawramdrabasu aikoi yawriba sina chininaw singbu smaina piraga isada sukana hoba mi sing sukana ba sigi khongthang sida akoi smaina sathajabani namirei bak sida thoglak issue khuding makta maitei christian singasi akoi maitei machani akoi christian oiba matamda jat onde aduna akoi maitei chininaw punna makna manipur sida tholakpa issue khuding makta saruk punna phangminaba yai nagadabani haibasigi wakhalonda smaina sathabani tang 13 asidasu akoi achouba mega blood donation camp ama chathagani sida chitha hobai chinnaw singasu lakpinanaba norukchabani